ꯑꯗꯣ ꯇꯥꯗ ꯁ꯭ꯀꯨꯜꯁꯤꯕꯨ ꯑꯣꯖꯥ ꯀꯌꯥꯃꯨꯛ ꯂꯩꯒꯦ? ꯏꯕꯦꯝꯃ ꯑꯣꯖꯥ 15ꯒꯨꯝꯕ ꯂꯩ. ꯉꯁꯤꯗꯤ ꯑꯣꯖꯥ 2 ꯃꯈꯥꯏ ꯀꯥꯔꯦ. ꯑꯉꯥꯡ 9 ꯑꯃꯒ. ꯂꯩꯕ ꯅꯪꯗꯤ ꯁ꯭ꯀꯨꯜ ꯂꯥꯛꯑꯔꯣꯏꯗ꯭ꯔꯥ? ꯑꯣꯖꯥ ꯃꯁꯤꯅ ꯑꯩꯈꯣꯏꯗꯤ ꯅꯣꯡꯃꯒꯤ ꯍꯤꯡꯅꯕ ꯍꯣꯠꯅꯖꯔꯤꯕꯅꯤ. ꯃꯁꯤ ꯍꯦꯛ ꯂꯦꯞꯄꯗꯅꯦ ꯆꯥꯛꯈꯨꯝ ꯃꯩ ꯃꯨꯠꯀꯗꯧꯔꯤꯕꯅꯤ. ꯄꯥꯛꯄ ꯎꯅꯕ ꯆꯠꯄꯗ ꯐꯖꯕꯤꯅ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯟꯅꯕꯤ. ꯀꯩꯅꯣ ꯃꯌꯥꯝ ꯇꯧꯕꯤꯔꯤꯁꯦ? ꯃꯁꯤꯁꯨ ꯄꯣꯔꯛ. ꯀꯩꯅꯣ? ꯍꯦ ꯂꯥꯎꯅꯦ ꯁꯣꯝꯗ ꯂꯥꯎꯅꯦ. ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ? ꯊꯥꯗꯣꯛꯑꯣ. ꯃꯁꯤ ꯁꯣꯏꯅꯧꯁꯤꯃꯗꯤ ꯀꯥꯟꯅꯔꯣꯏ, ꯍꯨꯟꯇꯣꯛꯑꯝꯃꯁꯤꯔꯣ? ꯍꯣꯏ ꯑꯗꯨꯅ ꯃꯔꯨꯅꯤ. ꯃꯥꯅ ꯂꯣꯏ ꯍꯥꯏꯗꯣꯔꯛꯀꯗꯧꯔꯤꯕꯅꯤ. ꯍꯣꯏꯅꯦ, ꯆꯨꯝꯃꯤꯅꯦ. ꯃꯥꯏꯗꯤ ꯍꯥꯠꯍꯧꯗꯕꯗꯨꯅ ꯍꯦꯟꯅ ꯆꯣꯞꯄꯝꯅꯤꯅꯦ. ꯅꯪꯅ ꯍꯥꯠꯇꯣꯛꯑꯝꯃꯗꯤ ꯃꯥꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯍꯣꯠꯅꯔꯤꯁꯦ ꯍꯣꯠꯅꯒꯗ꯭ꯔꯣ? ꯀꯩꯅꯣ ꯈꯪꯗꯦꯕꯣ. ꯅꯨꯡꯁꯤ ꯅꯠꯇ꯭ꯔꯒ ꯅꯨꯡꯁꯤꯗꯦꯗꯣ ꯍꯥꯏꯌꯨꯗꯅ. ꯑꯩꯗꯤ ꯌꯥꯝ ꯂꯥꯏꯔꯕ ꯈꯨꯡꯒꯪ ꯃꯆꯥꯅꯤ. ꯑꯗꯨꯒ ꯑꯣꯖꯥꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯝꯐꯥꯜ ꯃꯆꯥ. ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯊꯥꯁꯤꯕꯨ ꯑꯩꯅ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯀꯔꯝꯅ ꯏꯅꯥꯛꯇ ꯊꯝꯒꯗꯣꯔꯤꯕꯅꯣ? ꯌꯦꯡꯖꯕ ꯅꯠꯇꯅ. ꯑꯩꯅ ꯁꯪꯗ꯭ꯔꯦ ꯄꯥꯕꯨꯡꯅ ꯆꯥꯛ ꯑꯗꯨꯝ ꯊꯣꯡꯉꯤ, ꯄꯥꯕꯨꯡꯅ ꯁꯪꯗ꯭ꯔꯦ ꯑꯩꯅ ꯑꯗꯨꯝ ꯊꯣꯡꯉꯤ. ꯅꯨꯄꯤ ꯑꯃꯇꯪꯗꯤ ꯌꯨꯝꯁꯤꯗ ꯊꯝꯕꯅ ꯐꯔꯕꯅꯤꯀꯣ. ꯅꯠꯇꯦ, ꯅꯨꯄꯤꯗꯨꯕꯨ ꯅꯣꯡꯃꯗ ꯀꯌꯥ ꯁꯥꯏ ꯍꯥꯏꯒꯦꯅꯦ? ꯑꯁ ꯀꯩꯅꯣ ꯄꯥꯕꯨꯡꯅ ꯍꯥꯏꯗꯨꯕꯨ? ꯅꯠꯇꯦ, ꯅꯨꯄꯤꯗꯨꯕꯨ ꯆꯥꯛ ꯊꯣꯡꯕ, ꯐꯤ ꯁꯨꯕ, ꯀꯣꯜ ꯂꯤꯛ ꯐꯦꯡꯕ, ꯅꯠꯇꯦ ꯅꯣꯡꯃꯗ ꯀꯌꯥ ꯄꯤ ꯌꯥꯗꯣꯔꯤꯒꯦꯕ? ꯑꯁ ꯄꯥꯕꯨꯡꯁꯤꯗꯤꯕ ꯁꯦꯜ ꯄꯤꯔꯒ ꯊꯝꯗꯧ ꯅꯠꯇꯦ, ꯂꯨꯍꯣꯡꯉꯒ ꯂꯧꯕ ꯅꯨꯄꯤꯗꯨꯅꯦꯕ. ꯏꯍꯦ, ꯑꯩꯗꯤ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯨꯔꯦꯗꯅ. ꯑꯁꯨꯌꯥꯝ ꯑꯍꯜ ꯑꯣꯏꯔꯕ ꯑꯩꯉꯣꯟꯗ ꯀꯔꯝꯕ ꯅꯨꯄꯤꯅꯣꯅꯦ ꯌꯥꯗꯣꯏꯗꯨꯕꯨ? ꯑꯩ ꯗꯥꯅꯤꯡꯊꯦꯝꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯩꯌꯦ. ꯑꯩ ꯃꯥꯒ ꯂꯨꯍꯣꯡꯗꯨꯅ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯖꯅꯤꯡꯉꯦ. ꯑꯗꯨꯅ ꯄꯥꯕꯨꯡꯅ ꯑꯌꯥꯕ ꯄꯤꯕꯤꯌꯨ. ꯕꯦꯝꯃ, ꯏꯆꯥ ꯅꯨꯄꯥꯗꯣ ꯃꯊꯟꯇꯅꯤ. ꯃꯥꯒꯤ ꯑꯄꯥꯝꯕꯗ ꯑꯩ ꯌꯦꯠꯀꯦ ꯈꯟꯗ꯭ꯔꯦ. 이마기 파자비 그이노 다리마 파오시보 이마기 파자비 그이노 나갔다 오리시보 ꯊꯦꯝ ꯅꯪꯕꯨ ꯎꯅꯕ ꯃꯤ ꯑꯃ ꯂꯥꯛꯏ. ꯑꯃꯨꯛ ꯊꯣꯛꯂꯣ. ꯌꯥꯝꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯆꯨꯝꯕ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯒꯅꯤ.